ASIT AWAN THADORAKPA AMASUNG ESING TANGLAKPA LOINANA MEIHOU LANGPOK YAMNA THOKKANBA MATAM OIBANA Manipur Fire Service ke Director na MIYAMGI interest THADORAKPA CHEROL AMADA Yumda Leiriba Meeyamna Cheksinbinaba Wafam Khara Thamalakli CHEROL asigi matung ina mairik amasung mai haurakpa yaba potlam singdagi cheksinbiu angangna fangba mafamda maikhet thambiganu mombati amasung thongmai famung fiangkok Michael Pardarna chingba sing manakta thambiganu churut beri matek langthok tringai muthatpiu yengsinba yaudaba mai hobiganu yumda ising marang kaina thambiu petrol amasung kerosene thau chang ka hena thambiganu gas cylinder chaf yungna thambiu gas stove amasung cylinder regulator dagi wangna thambiu hari masigi loinana chingda amasung ahangbada picnic chalaga mai muthatlamba kaubiganu electric ka hena sizinabiganu yumdagi thoklam daida mai muthatba kaubiganu mai hek salakpada fire service ta khwaidagi thuba mawongda pau pibiu haina miyamda pauzilakli